ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯏꯀꯣꯛꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯔꯣꯡ ꯃꯣꯔꯣꯡ ꯁꯣꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯂꯦꯇꯔꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯐꯖꯅ ꯊꯥꯜꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯒꯤ ꯀꯥꯗ ꯇꯨꯝꯂꯤꯕ ꯁꯤꯖꯇꯣꯝꯕꯤꯒꯁꯨ ꯂꯥꯇꯦꯟ ꯑꯗꯨꯃꯛ ꯊꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯔꯤ꯫ ꯌꯦꯟꯙꯧ ꯄꯥꯝꯕꯤ ꯍꯧꯕ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯌꯦꯟꯙꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯃꯤ꯫ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯉꯛꯏ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯨ ꯆꯥꯟꯅꯅ ꯇꯥꯔꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯦꯇꯔꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯅꯤꯡꯊꯣꯡꯒꯤ ꯂꯣꯜꯂꯤꯕ ꯄꯣꯔꯣꯟ ꯑꯗꯨ ꯇꯞꯅ ꯁꯠꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯗ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯃꯈꯩ ꯂꯦꯇꯔꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗꯒꯤ ꯌꯦꯟꯊꯧꯗ ꯐꯝꯂꯝꯕ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯦꯇꯔꯟ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯃꯁꯥꯗ ꯀꯔꯤꯃꯇ ꯑꯀꯤꯕ ꯐꯥꯎꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯂꯩꯍꯥꯎ ꯑꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯂꯝꯒꯤ ꯈꯨꯅꯨ ꯆꯤꯡꯁꯣꯡꯕꯤ, ꯂꯝꯒꯤ ꯈꯨꯅꯨ ꯃꯩꯄꯨꯡꯕꯤ, ꯁꯦꯛꯂꯥꯅꯗꯤ ꯃꯈꯧ ꯏꯄꯣꯡ ꯄꯣꯡꯅ, ꯄꯣꯝꯕꯤꯅꯗꯤ ꯃꯇꯤꯛ ꯏꯆꯣꯏ ꯆꯣꯏ꯫ ꯐꯂꯥꯒꯤ ꯐꯩꯔꯥꯊꯛꯇ ꯁꯦꯛꯂꯥꯅ ꯀꯨꯔꯨꯀꯨ ꯀꯨꯔꯨꯀꯨ ꯃꯛꯇꯕꯨ ꯈꯣꯡꯕꯗꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯨꯡꯗ ꯌꯥꯀꯥꯏꯔꯣꯜ ꯁꯛꯂꯛꯏ꯫ ꯁꯤꯖꯇꯣꯝꯕꯤ ꯄꯦꯅꯥꯒꯤ ꯌꯥꯀꯥꯏꯔꯣꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯄ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯔꯝꯗꯥꯏ ꯉꯁꯤꯗꯤ ꯏꯔꯨꯕ ꯂꯣꯏꯗꯨꯅ ꯂꯩ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯟꯈ꯭ꯔꯒꯅꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯠꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯇꯥꯔꯤꯕ꯭ꯔꯥ? ꯏꯃꯥ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯨꯒꯦ, ꯃꯤꯅ ꯍꯥꯟꯈ꯭ꯔꯒꯅꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕꯤ ꯂꯩꯍꯥꯎꯁꯨ ꯏꯍꯩ ꯍꯩꯅꯗꯅ ꯃꯃꯥꯅ ꯀꯧꯕ ꯑꯗꯨ ꯈꯨꯝꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯛꯏ꯫ ꯏꯃꯥ, ꯉꯟꯃꯟꯗ꯭ꯔꯣ ꯅꯪꯕꯣ? ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕ ꯇꯥꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯍꯦꯛꯄ ꯍꯥꯟꯈ꯭ꯔꯒꯅꯤ꯫ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯦꯛꯇ ꯍꯦꯛꯄꯤꯔꯨꯔꯣ, ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯑꯃꯝ ꯑꯉꯥꯟꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯍꯧꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯨꯝꯁꯤꯠ ꯏꯐꯥ ꯐꯥꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯄ ꯎꯗꯦ꯫ ꯎꯆꯥꯜ ꯃꯌꯥ ꯈꯔꯗꯤ ꯅꯪꯕꯨ ꯄꯥꯏꯈꯣꯗꯥ꯫ ꯑꯃꯝꯕ ꯑꯗꯨꯗ ꯅꯊꯟꯇ ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯁꯤꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯎꯆꯥꯟ ꯃꯩꯔꯥ ꯅꯠꯇ꯭ꯔꯕꯁꯨ ꯎꯆꯥꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯏꯃꯥꯅ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯁꯤꯁꯨ ꯕꯦꯔꯤ ꯑꯁꯤꯁꯨ ꯌꯥꯎꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯇꯨ ꯑꯥꯗ ꯑꯇꯤꯌꯥꯗ ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯔꯤꯁꯦ꯫ ꯁꯖꯤꯛ ꯃꯁꯣꯡ ꯀꯜꯂꯤ꯫ ꯅꯣꯡꯉꯥꯟꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯁꯦ ꯂꯥꯏꯅꯗꯤ ꯌꯥꯗꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯕꯤꯔꯤ ꯊꯛꯄ ꯑꯗꯣ ꯇꯣꯛꯂꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯕꯤꯔꯤ ꯑꯁꯦ ꯂꯣꯟꯅ ꯂꯣꯟꯅ ꯊꯛꯄ ꯇꯣꯛꯂꯝꯗ꯭ꯔꯤ꯫ ꯂꯩꯍꯥꯎ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯦ꯫ ꯃꯥꯒꯤ ꯀꯨꯟꯊꯣꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯃꯝꯕ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯆꯠꯂꯤꯕ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯂꯩꯔꯛ ꯃꯆꯥꯅꯤ꯫ ꯑꯃꯝꯕ ꯑꯗꯨꯗ ꯐꯥꯎ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯆꯪꯂꯝꯗꯥꯏ ꯊꯥꯁꯤꯒꯤ ꯃꯉꯥꯜꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯉꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯄꯜ ꯑꯗꯨꯋꯥꯏꯗꯗꯤ ꯊꯥꯕꯜ ꯑꯗꯨꯁꯨ ꯎꯔꯨꯝ ꯂꯥꯡꯏ꯫ ꯋꯥꯄꯜꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯉꯤ꯫ ꯋꯥꯄꯜ ꯑꯗꯨꯗ ꯁꯝꯕꯜ ꯃꯆꯥ ꯃꯆꯥꯁꯨ ꯈꯥꯏ꯫ ꯂꯥꯏꯕꯨꯡꯗꯒꯤ ꯁꯛꯂꯛꯄ ꯃꯦꯡꯂꯕ ꯄꯦꯅꯥꯒꯤ ꯁꯩꯁꯛꯅ ꯑꯆꯤꯛꯄ ꯑꯗꯨꯗ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯔꯤ꯫ ꯌꯥꯀꯥꯏꯔꯣꯜꯁꯨ ꯐꯅ ꯀꯨꯏꯅ ꯁꯛꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯉꯥꯟꯊꯣꯔꯛꯇ꯭ꯔꯤ꯫ ꯄꯦꯅꯥ ꯌꯥꯀꯥꯏꯕ ꯑꯁꯤꯃꯛꯇꯕꯨ ꯌꯥꯝꯅ ꯉꯟꯅ ꯌꯥꯀꯥꯏꯅꯩ꯫ ꯍꯩꯁꯅꯥ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯨ ꯌꯧꯔꯦ꯫ ꯋꯥꯄꯜ ꯃꯄꯥ ꯑꯁꯤ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯅꯩ꯫ ꯋꯥꯄꯜ ꯃꯄꯥ ꯑꯁꯤ ꯌꯧꯕꯗ ꯁꯤꯖꯇꯣꯝꯕꯤ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯆꯝꯈꯠꯂꯤ꯫ ꯕꯤꯔꯤ ꯃꯆꯩ ꯑꯗꯨ ꯆꯝꯈꯠꯂꯒ ꯁꯤꯖꯇꯣꯝꯕꯤ ꯋꯥꯄꯜ ꯃꯄꯥ ꯑꯗꯨ ꯂꯥꯜꯂꯛꯂꯦ꯫
Haisna mapagi wapal ado chatna chatna patpan yorai. Piklaba khong lambi macha aduda mahak tapna tapna lai. Ngasidi phanyamna ngalli kanamata leiba udi. Ngasidi matau leibi adusu pat aduda leiba uramde. Haraubana luton satle amamba aduda koyeng yengi. Pat mapal aduda thamban saliba adu uri. Thambal adu hekningbana masa adu leitadre. Nongalamdai du sitpa nuksitnaga lairai mapal aduda liri liri sitli. Thamna sing adu nuksitna yeibada haina humna sanari. Nang horoi matagun pat mapal aduda thambal heki kumtharai. Pat adugi isingna mahaki khu adu yawi. Makhutna lamduna pat mapal aduda horiba thambal sing adu apomba sing adu hekli. Paisa yamna phanglani haibgi wakhalda pata kumduna thambal sing adu hei. Amam angan chinna kadore pat mapal adudagi khara songba tau hoba mapa amalai. Tau horiba mapa aduwaida thambal mayam amashu hawi. Adubu horiba thambal sing adu asuki matik fajai. Thambal adugi fajabana mahakbu tattana kulam toina kauri. Thambal aduna mangonda ekpidaba yadi asi haibagi matagum. Thambal adugi michigi lang adu thakpagum masada phaujarami. Tau horiba adomda sija tombi thambal hekpa ising aduda kumtharai. Khu yorambadagi tapna tapna wangkhalai. Mafam adu sangsinbada swai swai lawi tu chungba phawi. Mahagi khong aduna ising manung aduda karigumba thotli thotli lauba mon mon lauba mapa amada netlure. Adubu ising manunga oibaga karimata udre. Mon mon lauba aduda hek netlubada masa adu swai hek lawi. Adubu mahak karimata khanjiluba tawdana thambal sing adu hekpa loire. Thambal sing adu heklaga lairai tamna amuk kakhalai. Phanyamdi yami mahakni hekliba thambal sing adu nongsu nganthorakle. Yoibu yohen talaba numit chana khomdonna nongpok chingsang kaidigi loiroi loiroi karai. Huithau labasu chingphengle laire labasu yawale. Adumna lairai mapal aduda kakhalakpada yahau khara thengdokhraboi. Ngarang ahing kok siktuna matau leibi adu tumthakibana mikap thokhidabani. Sija tumbina yamkraba thambal sing adu hektuna adumak porakpa aduda matau leibi adu sauningbana loire. Matau leibina hairai ita onthoknasu yamkreda hahoribrane thambal sing adubo. Sija tumbina hairai khangdida ita haurambasu yai. Adubu aidi aigi hekpham thokpa ase khara hekjaraga aidi iyum maikei pangjaragi. Asumna sija tumbi thambal khara adu pairaga mayumda chatkre. Numit adugi ayuk adu sija tumbi thambal sing adu heklaga matik chaba adugi mamal fangkhre. Harau harau kaithialdagi kumai. Laihausu laidibi saduna leirami. Mama lakpa ubada laidibi saramba adu chap lepkhre. Numit ka tasilakpaga mama macha adu imungi kupnom adu loiduna numidangi chara chaba loibaga tumnaba thaurang tawri. Tumlamdagi matamni makhong makhut adu hamgi haiduna sija tumbi khudengda khonghamundagi ising asaba adu hairaga phungka nakta khonghamgi tawbada makhongsing adu ising hanbagum pomle. Khongyasing amadi khongpak adusu marang marang badawna sija tumbi machildagi khangai haidorai. Is kare langwan matawno asibo imagi ibema lihau imana kauribase tarabadi imagi nakta amukta law. Ima kainoma tawre. Leihauna mamana kauba adu tabadagi prap prap mamagi nakta changsilai. Leihauna kaidobu yawroge. Sija tombina imagi ibema aigi khongse amukta yengu. Leihauna haima kaino side kamai tawrino. Sija tombina khangdi ibema khong hamge tawbani asumna tawduna leirami. Leihauna imagi khongse sathina pomi asidi. Ima namu karai karai chatluge. Sija tombina ngasai ayokto pata kumduna tharo thambal heknuba aduda laitinga uknarba jatla
Asumna mama macha ani adu wari kaya ama sanaduna adumna ahing adu lele nongan baga laihau machil maya singdokle iru maitha jaba loiraga makha laikai gi maiba borajaw adu kaurure maiba borojaw adu lehau gi mama gi mihulekle aduga tonliba sing adu gi maramda asumna hari lai onare asi haiduna aduna hojikti khayom ama laktaba yaroi maiba aduna yangkok amada khayom laknaba pochai sing adu phajana semba saba loire aduga khul adugi pukri macha aduda khayom laknaba haiduna la ammi maiba borajaw yangkok adu pairega sekau ahal matamgu oisilakpaga maiba adu pukri mapal adu hek yobaga yangkok adu mafam chana thammi makutta mahai chapu ama pairi aduga ye thangba khut adudana tairen bungphai pairaga yangkok aduda semduna thamliba lai khoirambada changadaba potlam sing adu tairen bungphai gi machum aduna sengtoklaba matung khayom adu ising de lai ising aduda hek khayom lakpaga kang mayam adu ikoi kwasinduna lei mikuk khara kongol adu prik karam laga khayom adu ising manung aduda lukre maiba borajauna makota pairiba thangon aduna leibakta lei khara chinglam laga yum lomda karai borajauna farani tombi sija tombina yamdi aka chense angamba khara hekta tawjarage sija tombina la machet amada angamba sel khara borajawgi mafamda kachari adomna mathau adu pangthokpa loiraduna borajaw adu mayung maikai pangkhre chalam taida asimasu hairammi madudi matam khara yamdrabada numit tara tare nidi isingda kumganu pata chatkanu maiba borajawna haiba adu tarubada sija tombidi makok pai aduga hairei kamdawni ima isagi pukchakti ising leiba natragana pat leiba maikaidani isana sariba lai fidibi aduga charai phi asigadi nungtigi mayam sitpa natedo ima isa kari pambai tawgani leihawna hairei adugi damakta imana warise nacha leisawi phare hayengdagidi imana naba phatri phawba pata ai kumlage ima se karichu tawroise adu hakna khanjiluranu mama macha ani adu adumna hainare numit adusu asumna haukhre leihaw mamana maibada hairamgi matung inna ising kumba yade haiba aduda leihawna mamagi mahut mareng adu sillagi haiduna ayuk yenda anganbada amam angan sinnarakpada leibungdagi penagi menglaba yekairolgi menglaba seksakna ningolgi mamit adu singhalle napada penagi cheichengna lendagi makholna yeibada mamabu hogdoi aduga mayana chiklaga manam namali phana mammi mahakna hogaliba adu phaniyam sungalli mahakna hogaliba adu mamnaba shumamna mahak parpan adu yaudaba yadi haina khalli mamga mambane nupi macha mahak mathantani chatkadoriba asi khallubada makutta magi kada thaliba letan adu pairaga chatlagi haiduna chap yumna lepkhre phaniyamna mammi mahak thong adu ngasillamle aduga konthong noliba adu satlaga patkidamak thorei mana asumna lakpada hainabi ukumapa adu yaurai ukumapa adu yaurko matamda leihaw tu khyau chungi adubu makutta letan adu pairambana ka hena kibadi phaurudre mahak asumna mathanta lakpana haisnamgi wapal mapa adu yaurai wapal naga songbaga thabalgi mangal aduda wapal adu urum langi pangmam hek mammi pungsuk hek sui laipungdagi saklakpa penagi isai adu tasiluragasu masa adu karimata akiba phaudugumsu tawi laisu harauri basibu nongsu ngandawri khutta larte su pairi sibu asi haiduna khalami nonga lamdai sitpa nungsitna masada yaibada ingmadi phawi adubu adumak khongthang tapna thangduna lai haisnang kulup tasu onthokna chawba kulupni chawkhraba ingkol adugi manungda chawkhraba
ꯏꯅ ꯁꯥꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ 10ꯃꯨꯛꯁꯨ ꯂꯩ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯍꯩꯁꯅꯥꯝ ꯍꯥꯏꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯍꯩꯁꯅꯥꯝꯒꯤ ꯋꯥꯄꯜ ꯑꯗꯨ ꯄꯔꯦꯡ ꯑꯗꯨꯁꯨ ꯄꯥꯛ ꯍꯦꯛ ꯂꯣꯏꯗꯦ, ꯐꯅ ꯁꯥꯡꯉꯤ꯫ ꯍꯩꯁꯅꯥꯝ ꯃꯄꯥ ꯑꯗꯨꯕꯨ ꯂꯥꯜꯂꯕꯗꯤ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯏꯅꯛ ꯅꯛꯂꯕꯅꯤ꯫ ꯍꯩꯁꯅꯥꯝꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯌꯥꯏ ꯆꯥꯎꯔꯞ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯣꯡꯒ꯭ꯔꯥ ꯃꯆꯥ ꯑꯃꯁꯨ ꯋꯥꯅ ꯁꯥꯔꯒ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯖꯥꯝ ꯄꯥꯝꯕꯤ, ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯩ ꯆꯥꯅꯤꯡꯂꯕꯗꯤ ꯍꯩꯁꯅꯥꯝꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯦꯛꯑꯒ ꯆꯥꯅꯩ꯫ ꯄꯥꯛꯄꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯍꯩꯁꯅꯥꯝꯒꯤ ꯁꯨꯃꯥꯡꯅꯤ, ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯄꯜ ꯃꯌꯥ ꯑꯗꯨꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯂꯩꯍꯥꯎꯅ꯫ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯏꯔꯨ ꯂꯨꯖꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯑꯗꯨꯛ ꯃꯝꯈ꯭ꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯇꯔꯟ ꯑꯗꯨ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯏꯁꯤꯡ ꯂꯦꯡꯕ ꯑꯃꯗꯤ ꯆ꯭ꯔꯣꯛ ꯆ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯈꯤꯕꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯩꯁꯅꯥꯝꯒꯤ ꯏꯙꯧ ꯐꯩꯖꯥꯎꯗꯤ ꯌꯥꯍꯧꯗꯤ ꯉꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯉꯟꯅꯗꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯣꯏꯗ꯫ ꯃꯤꯀꯨꯞ ꯑꯃ ꯂꯥꯟꯗ꯭ꯔꯤ ꯃꯤꯠꯃꯥꯡꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯤ ꯑꯗꯨ ꯆꯦꯡ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯤꯠꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯀꯩꯅꯦꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ? ꯂꯥꯏ ꯃꯥꯜꯂꯤꯕꯣ? ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯂꯥꯏ ꯊꯣꯛꯄ ꯖꯥꯠꯂꯥ? ꯑꯁ ꯉꯝꯖꯔꯣꯏꯗ, ꯃꯈꯣꯏ ꯃꯅꯤꯡ ꯑꯁꯤꯗꯒꯤ ꯆꯪꯂꯒ ꯂꯩ ꯍꯦꯛꯄ ꯀꯨꯝꯕꯒ ꯑꯩ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯠꯄꯅ ꯐꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯊꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯅꯦ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯂꯩꯍꯥꯎ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯗ ꯄꯥꯠ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯅ ꯉꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤ ꯃꯆꯥ ꯅꯤꯉꯣꯜ 3ꯒ ꯂꯣꯏꯅꯗꯨꯅ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛꯐꯝ ꯊꯣꯛꯄ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥ ꯑꯃꯁꯨ ꯍꯦꯛꯂꯤ꯫ ꯊꯔꯣ ꯃꯔꯤꯁꯨ ꯈꯔ ꯍꯦꯛꯂꯤ, ꯊꯔꯤꯛꯊ ꯁꯥꯠꯂꯤꯕ ꯑꯗꯨꯁꯨ ꯍꯦꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯅ ꯍꯦꯛꯅ ꯈꯜꯂꯤ, ꯊꯔꯤꯛꯊ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯍꯥꯛꯁꯦ ꯃꯤꯅꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯅꯗꯦ, ꯂꯥꯏꯗꯁꯨ ꯀꯠꯅꯗꯦ꯫ ꯑꯉꯛꯄꯅꯤꯀꯣ ꯃꯤꯑꯣꯏꯕ, ꯂꯩꯔꯥꯡꯗ ꯐꯥꯎꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯈꯥꯏ ꯈꯥꯏꯗꯨꯅ ꯊꯝꯃꯤꯀꯣ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯃꯔꯛꯇꯁꯨ ꯄꯤꯛꯄ ꯆꯥꯎꯕ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ, ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯅ ꯈꯟꯅ ꯂꯩ ꯍꯦꯛꯏ꯫ ꯀꯥꯂꯦꯟ ꯏꯉꯥ ꯊꯥ ꯍꯥꯏꯕ ꯊꯥ ꯑꯁꯤ ꯂꯩ ꯌꯣꯟꯕꯤ ꯃꯈꯣꯏꯗꯤ ꯂꯩ ꯌꯣꯟꯕꯇꯇ ꯁꯦꯟꯐꯝ ꯑꯃ ꯈꯪꯉꯤ꯫ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯁꯅꯥ ꯐꯥꯎꯕ ꯂꯦꯞꯄꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝꯁꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯀꯩꯅꯥꯗ ꯂꯩ ꯌꯣꯜꯂꯕꯁꯨ ꯁꯤꯠꯂꯤ, ꯊꯝꯕꯥꯜꯁꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯕꯁꯨ ꯑꯗꯨꯝꯅ ꯁꯤꯠꯂꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯊꯔꯣ ꯊꯝꯕꯥꯜ ꯌꯣꯟꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯤ꯫ ꯊꯔꯣ ꯊꯝꯕꯥꯜꯗ ꯅꯠꯇꯅ ꯊꯔꯣ ꯃꯔꯤ, ꯀꯛꯊꯨꯝ ꯑꯃꯗꯤ ꯊꯝꯕꯧ ꯌꯣꯟꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯄꯩꯁꯥ ꯄꯥꯏꯅꯩ꯫ ꯂꯩꯍꯥꯎ ꯃꯃꯥ ꯃꯆꯥꯁꯨ ꯃꯤꯒ ꯃꯥꯟꯅꯕ ꯉꯝꯅꯕ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯂꯩꯍꯥꯎ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯃꯥ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜ ꯂꯨꯛꯃꯩ ꯄꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯑꯁꯤꯠꯄ ꯁꯦꯜ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ꯫ ꯂꯩꯍꯥꯎ ꯃꯃꯥꯅ ꯇꯠꯇꯅ ꯍꯥꯏ, ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯆꯥꯛꯈꯨꯝ ꯃꯥꯡꯗꯅꯤ ꯃꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ꯫ ꯁꯨꯔꯨꯔꯕ ꯅꯣꯝꯂꯨꯔꯕꯁꯨ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯂꯣꯏꯅ ꯆꯥꯒꯗꯕ ꯅꯠꯇꯦ, ꯍꯣꯔꯦꯟ ꯍꯌꯦꯡꯒꯤ ꯈꯜꯂꯒ ꯆꯥꯒꯗꯕꯅꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯁꯨ ꯅꯥꯕ ꯐꯔꯛꯂꯤ, ꯄꯥꯠꯇ ꯀꯨꯝꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯃꯃꯥꯅ ꯍꯥꯟꯅꯒꯨꯝ ꯇꯧꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯕ ꯐꯔꯛꯂꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯕꯨ ꯄꯥꯠꯇ ꯀꯨꯝꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯖꯩ꯫ ꯃꯃꯥꯗ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯄꯥꯠꯇ ꯑꯩ ꯀꯨꯝꯒꯦ, ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯕꯗꯤ ꯏꯃꯥ ꯅꯪ ꯀꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯆꯠꯄꯗ ꯃꯇꯧ ꯂꯩꯕꯤ ꯃꯃꯥ ꯃꯆꯥꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯌꯥꯍꯧ ꯉꯟꯅꯤ, ꯃꯈꯣꯏꯗꯒꯤ ꯍꯥꯟꯗꯕ ꯌꯥꯗꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯁꯪꯕ ꯃꯇꯝꯗ ꯂꯥꯏꯙꯤꯕꯤ ꯁꯥꯔꯤ ꯌꯦꯇꯨꯝ ꯑꯃꯒ ꯂꯥꯏꯙꯤꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯣꯠꯂꯤ꯫ ꯃꯪꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯕ ꯇꯝꯃꯨ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯤꯒ ꯁꯤꯕꯣ, ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ, ꯑꯁꯤꯕꯣ ꯄꯣꯊꯥꯕꯒ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ꯫ ꯂꯩꯍꯥꯎꯅ ꯑꯁ ꯎꯍꯧ ꯂꯥꯛꯍꯧꯗꯦꯍꯦ, ꯀꯔꯣꯝꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯂꯩꯔꯣꯏꯅꯤ, ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯩꯔꯣꯏ ꯄꯪꯊꯦꯡ ꯊꯦꯡꯗꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯔꯦ꯫ ꯂꯩꯍꯥꯎ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯦ꯫ ꯃꯃꯥ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯩꯍꯥꯎꯅ ꯃꯃꯥꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯥꯏꯔꯣꯏꯅꯤꯅ ꯆꯤꯡꯂꯦꯝꯕꯤꯅꯦ, ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯦ ꯊꯕꯥꯁꯅꯥ, ꯑꯗꯨꯒ ꯃꯧꯄꯥ ꯍꯦꯟꯕꯒ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯁꯤꯖꯊꯣꯡꯕꯤꯁꯨ ꯌꯥꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯩꯍꯥꯎꯕꯨ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯦ, ꯃꯤꯔꯛ ꯇꯤꯟꯒꯗꯕꯅꯤꯅ, ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯣꯔꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ, ꯂꯩꯍꯥꯎ, ꯊꯕꯥꯁꯅꯥ, ꯍꯦꯟꯕ ꯃꯈꯣꯏ ꯃꯔꯤ ꯃꯈꯨꯠꯇ ꯃꯣꯔꯥ ꯄꯥꯏꯕ ꯌꯥꯎ ꯍꯣꯔꯦꯜ ꯑꯃꯝ ꯑꯊꯦꯡꯗ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯂꯥꯇꯦꯟ ꯄꯥꯏꯕ ꯌꯥꯎ ꯂꯥꯛꯏ꯫ ꯂꯥꯏꯕꯨꯡ ꯌꯧꯔꯒ ꯂꯦꯇꯔꯟ ꯑꯗꯨ ꯄꯤꯛꯅ ꯂꯩꯊꯩ꯫ ꯃꯈꯣꯏ ꯃꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯗꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫